ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯆꯕ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯒꯤ ꯃꯤꯡ ꯄꯥꯊꯣꯛ ꯑꯃꯣꯝꯆꯥ꯫ ꯃꯌꯥꯝ ꯋꯥꯔꯤ ꯍꯧꯖꯔꯒꯦ꯫ ꯑꯩꯅ ꯉꯁꯤ ꯄꯤꯛꯂꯕꯁꯨ ꯆꯥꯎꯔꯕꯁꯨ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯕ ꯐꯪꯂꯤꯕꯁꯦ ꯏꯃꯥ ꯅꯪꯅ ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤ ꯃꯁꯥꯏ ꯀꯣꯟꯗ ꯏꯌꯥꯏꯊꯛꯇ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯐꯨꯝꯗꯤ ꯏꯃꯥꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯅꯆꯥꯕꯨ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯁꯦꯝꯕꯤꯔꯛꯄꯒꯤ ꯃꯄꯥꯜꯅꯅꯤꯀꯣ ꯏꯃꯥ꯫ ꯉꯁꯤꯗꯤ ꯏꯃꯥ ꯅꯪꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤ ꯏꯃꯥ꯫ ꯅꯆꯥ ꯅꯪꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤꯅꯦ ꯏꯃꯥ꯫ ꯅꯨꯡꯁꯤꯗ ꯃꯇꯝꯗꯣ ꯃꯤ ꯄꯨꯝꯅꯃꯛ ꯀꯩꯊꯦꯜ ꯏꯔꯥꯡ ꯍꯧꯏ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯀꯩꯊꯦꯜ ꯀꯥꯅꯗꯕ ꯃꯇꯝꯅꯤ꯫ ꯃꯤ ꯄꯨꯝꯅꯃꯛ ꯆꯥꯅ ꯊꯛꯅꯕ ꯆꯦꯡ ꯆꯥꯛ ꯂꯩꯁꯤꯜꯂꯛꯇꯕ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯃꯥꯅ ꯑꯩꯒꯤ ꯏꯐꯝꯗ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯉꯁꯤ 6 ꯁꯨꯔꯦ ꯏꯃꯥꯁꯨ ꯀꯩꯊꯦꯜ ꯆꯠꯇꯕ꯫ ꯑꯗꯣ ꯉꯁꯤꯗꯤ ꯏꯃꯥ ꯆꯥꯛꯁꯤ ꯊꯣꯡꯉꯔꯣꯏꯒꯦꯀꯣ? ꯌꯦꯡꯉꯣꯏ, ꯆꯦꯡ ꯂꯩꯇꯕꯅꯤꯅꯅꯦ ꯆꯥꯛ ꯊꯣꯡꯗꯕ ꯇꯥꯔꯕꯁꯨ ꯏꯆꯥꯗꯤ ꯃꯕꯨꯛ ꯊꯜꯂꯝꯒꯅꯤ꯫ ꯏꯃꯥꯅꯅꯦ ꯃꯥꯏꯔꯦꯟ ꯆꯝꯐꯨꯠꯁꯦ ꯏꯃꯥꯒ ꯈꯔ ꯆꯥꯃꯤꯟꯅꯔꯁꯤꯀꯣ? ꯏꯆꯥꯗꯤ ꯍꯥꯏꯕ ꯏꯟꯕꯅꯤ, ꯏꯃꯥꯅ ꯍꯥꯏꯔꯤꯈꯩ ꯏꯟꯕꯅꯤ꯫ ꯍꯌꯦꯡꯅꯦ ꯀꯩꯊꯦꯜ ꯀꯥꯕ ꯌꯥꯅꯔꯕ ꯃꯇꯝꯗ ꯏꯃꯥꯅ ꯁꯣꯏꯗꯅ ꯀꯩꯊꯦꯜ ꯀꯥꯔꯨꯔꯒꯅꯦ ꯆꯦꯡ ꯋꯥꯟꯗꯨꯅ ꯏꯆꯥꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯒꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯥꯏꯔꯦꯜꯁꯦ ꯑꯣꯏꯅ ꯆꯝꯐꯨꯠ ꯐꯨꯠꯂꯒ ꯆꯥꯔꯁꯤꯀꯣ? ꯍꯣꯏ ꯏꯃꯥ ꯆꯦꯡ ꯂꯩꯇ꯭ꯔꯁꯨ ꯃꯥꯏꯔꯦꯟ ꯆꯝꯐꯨꯠ ꯆꯥꯔꯒ ꯑꯗꯨꯝ ꯍꯤꯡꯕ ꯌꯥꯏꯀꯣ ꯏꯃꯥ? ꯃꯥꯏꯔꯦꯟ ꯆꯝꯐꯨꯠ ꯆꯥꯔꯗꯤ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯕꯗꯨꯁꯨ ꯑꯗꯨꯝ ꯉꯝꯃꯅꯤꯀꯣ ꯏꯃꯥ? ꯍꯣꯏꯅꯦ, ꯃꯥꯏꯔꯦꯟ ꯆꯝꯐꯨꯠ ꯆꯥꯔꯗꯤ ꯏꯆꯥ ꯂꯥꯏꯔꯤꯛ ꯄꯥꯕꯗꯁꯨ ꯌꯥꯔꯅꯤ꯫ ꯂꯥꯛꯑꯣ, ꯏꯃꯥꯒꯅꯦ ꯆꯝꯐꯨꯠꯁꯦ ꯆꯥꯔꯒ ꯏꯆꯥꯒꯤ ꯂꯥꯏꯔꯤꯛꯇꯣ ꯄꯥꯊꯣꯛꯑꯣ꯫ ꯏꯃꯥꯅꯦ ꯂꯥꯡ ꯑꯝꯇ ꯀꯥꯏꯔꯨꯈꯤꯒꯦꯀꯣ? ꯂꯥꯡ ꯀꯥꯏꯔꯀꯥꯟꯗ ꯉꯥꯗꯣ ꯐꯥꯔꯀꯥꯟꯗꯅꯦ ꯍꯌꯦꯡ ꯀꯩꯊꯦꯜ ꯀꯥꯕ ꯌꯥꯔꯀꯥꯟꯗ ꯉꯥ ꯑꯌꯥꯏꯕꯗꯣ ꯄꯨꯔꯒ ꯏꯆꯥꯒꯤ ꯕꯣꯏ ꯀꯣꯂꯣꯝ ꯂꯩꯅꯕ ꯏꯃꯥꯅꯅꯦ ꯈꯜꯂꯤꯕꯅꯤ꯫ ꯂꯥꯛꯑꯣ, ꯁꯦ ꯆꯥꯔꯣꯁꯦ꯫ ꯏꯃꯥꯒꯤꯗꯤ ꯀꯗꯥꯏꯅꯣ? ꯂꯩꯌꯦ, ꯏꯃꯥꯒꯤꯁꯨ ꯁꯤꯗ ꯌꯥꯎꯔꯤꯁꯤꯗꯤ꯫ ꯏꯃꯥ, ꯃꯥꯏꯔꯦꯟ ꯆꯝꯐꯨꯠꯁꯤꯗꯤ ꯌꯥꯝ ꯍꯥꯎꯏ ꯏꯃꯥ ꯆꯤꯅꯤ ꯊꯥꯛꯄ꯭ꯔꯥ? ꯆꯤꯅꯤ ꯊꯥꯛꯇꯦ꯫ ꯏꯃꯥꯅ ꯏꯆꯥꯒꯤ ꯃꯥꯏꯔꯦꯟ ꯆꯝꯐꯨꯠꯁꯦ ꯆꯤꯅꯤ ꯌꯥꯎꯗ꯭ꯔꯁꯨ ꯍꯥꯎꯅ ꯊꯨꯝꯅ ꯏꯃꯥꯅ ꯐꯨꯠꯂꯕꯅꯤ꯫ ꯏꯃꯥ, ꯃꯥꯏꯔꯦꯟꯗꯤ ꯆꯤꯅꯤ ꯊꯥꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯊꯨꯝꯃꯤꯀꯣ ꯏꯃꯥ? ꯊꯨꯝꯃꯤ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯅ ꯂꯥꯡ ꯃꯆꯥ ꯑꯃ ꯊꯥꯛꯄꯗꯣ ꯑꯗꯨꯗꯨꯁꯨ ꯉꯥ ꯊꯨꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯏꯃꯥꯀꯣ? ꯍꯣꯏ, ꯏꯃꯥ ꯌꯦꯡꯉꯛꯑꯒꯦ꯫ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯊꯣꯛꯑꯝꯃꯨꯀꯣ? ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯏꯃꯥ ꯂꯥꯡ ꯀꯥꯏꯔꯨꯈꯤꯒꯦ꯫ ꯃꯥꯅꯤ, ꯌꯨꯝ ꯑꯁꯤꯗꯅꯤ ꯏꯃꯥ ꯏꯆꯥ ꯈꯛꯇ ꯐꯨꯝꯗꯤꯁꯤꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯏꯃꯥꯅ ꯑꯩꯕꯨ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯕꯤꯔꯛꯈꯤꯕꯅꯤ꯫ ꯃꯥꯅꯤ, ꯐꯨꯝꯗꯤ ꯃꯊꯛ ꯑꯁꯤꯗꯅꯤ, ꯐꯨꯝꯗꯤ ꯃꯊꯛꯁꯤꯗꯅꯤ꯫ ꯏꯃꯥꯒꯤ ꯉꯧꯕ, ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦ? ꯏꯃꯥꯒꯤ ꯉꯧꯕ! ꯏꯃꯥ, ꯑꯩ ꯁꯤꯗ ꯂꯩꯌꯦ ꯏꯃꯥ! ꯏꯃꯥ, ꯑꯩ ꯁꯤꯗ ꯂꯩꯌꯦ ꯏꯃꯥ! ꯏꯃꯥꯒꯤ ꯉꯧꯕ, ꯏꯆꯥꯒꯤ ꯕꯣꯏ ꯀꯣꯂꯣꯝ ꯏꯃꯥꯅ ꯂꯩꯔꯛꯑꯕꯅꯤ꯫ ꯁꯦ, ꯉꯁꯤꯗꯤ ꯄꯣꯠꯁꯤꯠꯁꯨ ꯌꯥꯝꯅ ꯐꯩ꯫ ꯏꯃꯥꯅ ꯄꯨꯕ ꯉꯥ ꯑꯌꯥꯏꯕꯗꯣ ꯂꯣꯏꯅ ꯂꯧꯍꯧꯔꯦ꯫ ꯏꯆꯥꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯆꯦꯡꯁꯨ ꯏꯃꯥꯅ ꯃꯌꯥꯝ ꯋꯥꯠꯂꯛꯑꯦ꯫ ꯁꯦ, ꯏꯃꯥ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦꯀꯣ? ꯏꯆꯥ ꯂꯥꯏꯔꯤꯛ ꯄꯥꯊꯣꯛꯑꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯔꯨꯔꯒꯦ ꯏꯃꯥ꯫ ꯏꯃꯥ, ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯀꯥꯟꯗ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯍꯩꯔꯀꯥꯟꯗ ꯊꯕꯛ ꯑꯆꯧꯕ ꯇꯧꯔꯀꯥꯟꯗ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤꯀꯣ ꯏꯃꯥ?
ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯏꯃꯥꯁꯨ ꯏꯆꯥꯅ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯔꯀꯥꯟꯗ ꯊꯕꯛꯀ ꯑꯆꯧꯕ ꯇꯧꯔꯀꯥꯟꯗ ꯏꯃꯥꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯁꯤꯗꯤ ꯑꯉꯥꯎꯕꯁꯤꯗꯤ ꯂꯥꯏꯔꯤꯛꯇꯣ ꯄꯥꯊꯣꯛ 이마네 짝 얌 투나 로이슬라게고 Hoi ma. A little bird come from the window. A little bird come from the window. 온통나 슈티나 tamam 크레나고 에이 이장 오버기 마라이 박시 마마 루카비 에이나 이장이 빠닝 투만 바숭함데 아두부 에이 마마니 루카비 오이 하이두나쇼 미함과 미만에는 힝바 ngamdrabasu 이자부디 미 오이나 마셈다베 하데 품디 히 아타우고 품 ꯅꯪꯒꯤ ꯅꯇꯦꯡꯗꯒꯤ ꯑꯩ ꯏꯆꯥꯕꯨ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯕ ꯉꯝꯕ ꯑꯣꯏꯒꯦꯀꯣ ꯃꯥꯅꯦ ꯐꯨꯝꯗꯤ ꯃꯊꯛꯁꯤꯗꯒꯤꯅꯦ ꯃꯣꯏ ꯕꯕꯥ ꯇꯥꯕ꯭ꯔꯣ ꯀꯔꯤꯅꯣ ꯀꯩꯗꯧꯔꯦ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ ꯇꯨꯝꯗꯅ ꯂꯩꯔꯕꯣ ꯃꯪꯕꯤꯔꯨꯔꯕꯣ ꯅꯁꯥꯁꯤꯁꯨ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤꯅꯤ ꯇꯧꯁꯤ ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯔꯤꯗꯅ ꯀꯔꯤ ꯋꯥꯈꯜꯅꯣ ꯈꯜꯂꯨꯏꯕꯣ ꯅꯆꯥꯗꯣ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯝꯃꯅꯤ ꯑꯉꯥꯡ ꯑꯁꯤ ꯕꯣꯔꯗꯤꯡꯗꯒꯤ ꯂꯧꯊꯣꯛꯎꯒꯗꯕꯅꯤ ꯍꯣꯏ ꯑꯩ ꯆꯠꯅꯕ ꯇꯧꯒꯦ ꯃꯃꯥ ꯌꯦꯡꯉꯣ ꯐꯣꯇꯣ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯅ ꯑꯩꯅꯤ ꯃꯣꯏ ꯕꯕꯥ ꯑꯗꯨꯒ ꯅꯥꯀꯟꯗ ꯍꯤ ꯊꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯅ ꯑꯩꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯑꯩꯒꯤ ꯏꯃꯥꯅꯤ ꯀꯔꯤ ꯐꯣꯇꯣ ꯑꯁꯤ ꯃꯇꯝ ꯀꯨꯏꯔꯕ ꯑꯔꯤꯕ ꯐꯣꯇꯣꯅꯤ ꯐꯨꯝ ꯁꯦꯡꯕ ꯂꯥꯛꯄ ꯀꯥꯡꯕꯨꯅ ꯏꯃꯥ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯐꯣꯇꯣ ꯀꯥꯞꯄꯤꯈꯤꯕꯅꯤ ꯉꯁꯤꯗꯤ ꯐꯣꯇꯣ ꯑꯁꯤ ꯎꯔꯨꯔꯒ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯅꯤꯡꯁꯤꯡꯉꯤ ꯃꯃꯥ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥꯕꯨꯁꯨ ꯑꯩ ꯉꯁꯤꯗꯤ ꯅꯤꯡꯁꯤꯡꯉꯤꯅꯤ ꯃꯃꯥ ꯃꯣꯏ ꯕꯕꯥ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣꯁꯦ ꯅꯁꯥꯁꯤꯁꯨ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯁꯦ ꯑꯩ ꯐꯗꯤ ꯑꯆꯣꯠꯄꯁꯤꯅ ꯅꯁꯥꯁꯦ ꯍꯥꯏꯐꯦꯠꯇ ꯅꯥꯟꯊꯣꯔꯛꯀꯦ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ ꯐꯔꯦ ꯅꯪ ꯑꯉꯥꯡ ꯂꯧꯔꯨꯅꯤ ꯍꯥꯏꯕꯗꯣ ꯏꯕꯥꯅꯤ ꯄꯨꯟꯅ ꯆꯠꯁꯤ